Reserve Forest Area da Kanglon Kaina Tongan structure sing sajanduna leiriba singi mathakta Forest Department na drive sathakre. Rumzari ISTV News meeting tawiriba sing butaram noksari ojipao sandungna pizari. Reserve Forest Area da Kanglon Kaina Tongan ba structure sing sajanduna leiriba singi mathakta Forest Department na drive chathaba madi takthokuna lakpagi saruka moina Thobal Forest Division gi manung chanba Guarok Reserve Forest makhata na eviction tawkre. Pawasin hai Thobal Forest Division gi DFO Dr. Laisang Them Jasli gi meeting makhada Thobal Range ki Range Officer Dinesh Chandra Salam na lusingba Thobal masung kaksing Range ki apunba team amana sathakiba eviction drive aduda Guarok Reserve Forest ki manung chanba Langmai Theta Forest lamda changshinduna Kanglon kaina sajalamba structure sing Thugai kibani haidi. Ngarang Guarok Reserve Forest ki area da anirak shubu oina sathakiba eviction drive aduda pamdaba thodok sing thoktanaba Nongpok Sakmai Police Station gi OC o inaubi na tusingba nupa amadi nupi police team sing laktuna section ngak sen ki eviction aduga mari leinana Thobal Forest Range ki Range Officer Dinesh Chandra Salam na phongdorokpada sathariba eviction drive asi tha asigi tang kun manga dagi satharaktuna anirak shubu oina pangthokliba eviction asida Langmai Thet ki area da Kanglon Kaina Reserve Forest ki lamda changchilaga sajilamba paka building ani amadi vermi compost ki structure amaga thugai ki makhata nasu Reserve Forest ki area singda eviction sathakigani maramaduna Guarok Reserve Forest ki area da Kanglon Kaina structure sing sajiliba singna masa na khangna lawthokpiu department na eviction laklaga thugai ba ngai biganu hairaduna Forest Department ki oinadi Reserve Forest ki area da Kanglon Kaina sangshilamba singdi adumak leptana thugai kigani haiki Thobal Forest Division chathar charapa eviction drive asin han kan manga degi hojabani aduga ngasi ga anirak subo ina chathajabani apoi ngasi thuwaija gi structure si Langmai Thet ki area da maka structure ani maka da vermi compost ki structure amga thugai jare makhata na su apoi Guarok Reserve Forest ki manung chan henjin na lai ba structure si jari sana khangna lathok piu haina apoi mayam ju appeal tawjari India Langak na Gram Panchayat ki jaga sing da leiriba job card holder sing amadi khungang ama chaukhatpada job card holder sing ki thodang sing bu masak khangba loinana job card holder sing na nongmada pung nipan thabak suba ngamna bagi pandamda Bishnupur district ki Nambol city block ki manung da leiba Ngaikhong Gram Panchayat ki manung da time motion study gi changyeng tawduna job card holder sing na thabak sukre Ngaikhong Kulen Gram Panchayat ki thawpuramba sing yauna mari leinaba department ki makok thongba official sing laktuna haktheng na yengshin baga loinana job card holder ramana nongmada pung kaya thabak suba yabage haibadu yengshin ki saruk yakibi Ngaikhong Kulen GP amadi Tobul GP gi SO N Pravinana NREGS ki thabak asi chahi amada numit chamani thabak suramba du khaktanatana aikoi gi environment asisu matau karamna kanbangam gadagi haibagi matang dasu job card holder singna suriba thabak sing asiga mari leina hanana ba honari hairaduna senior SO Siamna Makhatana matam gi oina anauba ahongba lakpagi matungina ministry na pirakliba thabak sing asi field da kumduna thabak da onthokna ba honabani haiki Loinana India Langak na su job card holder singi khusumansu matam gi ahongba lakli loinana job card holder sing da su thabak subagi hainabi thambaga loinana suriba thabak asina aikoi gi kana naba amadi khungang ama chaukhana na honabada isa gi thodang lei haibadu khanghana na su honaduna makoi gi khusumansu ahongba laknaba ministry na honari haiki Sumaina wa culture si laina binang te loina na koi official section officer trying to lakchari de kwai maru ebadi sigi assessor le ba BFT singse sina asuki matik support PB hai tare moi mateng yaw den de khoi su thabak si pangthok pada perform to aho lai doine streamline oi langna ba sumur oi suna ba mayam gi praja gi thabak si suki di phajana binang te khoi hai ba koi technical team GRS BFT sing si mayam hit toga Suja betapar ngasi.
Ward number 6 ki Hanagi member Laishram Syamchan na Makhatana Ngaikong Gram Panchayat Department of Pirakliba Matam ki Kanaba Thabak Singh Haktheng na Praja Singh da Yohon Baga Loinana Miyam na Thabak Shubagi Hainabi Laina na Bahonabada Aikoi Khuding Mak Honaminasi Loinana Job card holder Singh da Work culture Laina na Bahonabada Khuding Maki Thaudang Lai Haibadusu Punna Khangminabagi Matam Were Haiki Koina one number 6 is na Ram Panchayat sida mama hakak tisu hana mayam na thabak subasi raiba work culture si one number 6 ke leiba maru nupi sing amasung naha sing ahan sing pun lei khoi thabak suba work culture si leiba na maram moraga thaba ma tau sarba matam da koina rin lai kon tatok tasin tawga thabak su si babadi su bogi heavy lama work culture ma leiba simina leiba sidi mukta jam nungai jai Internally displaced persons IDP Morena Ahanbu in Puthokpa Dhaka Studio More Madi Dhaka Production gi launching gi thormama ngarang Imphal East ki Akampat Idol Girls College ta hangba relief camp ta pangthokre thormadu da 3rd IRB gi commandant Sarangthem Hemanta Film Forum Manipur gi secretary Kangjam Ronel Chandra Committee on Protection of Meitei Victims ki chairman Laisangthem Inausa Mighty Council More ki President Mayang Lambam Thoiba Akampat Relief Camp Committee ki Advisor Puyam Sarat Amadi Santos Electronic ki Proprietor Saikhom Santos na Athoiba Mitung Singwai ki More IDP Singda Yumpham Oiba Music Video Album Hadalamdam Nungshibi Haina Koba Amashu Fonki Santos Electronic ki Proprietor Amadi Dhaka Production ki Advisor Suoriba Saikhom Santos na Fongdo ki bada Ahan Boy na Puthokliba Dhaka Production asi Laikhidraba Apokpagi Mingda Hangdokpani Apokpana hinglingai matamda artist ka mari leinaba hiram kayada yamna pamjaram khiba sida ngasi Dhaka Production amadi Dhaka Studio si miyamda hangdokpani haiki masida hanbo in puthokliba music video album Hadalamdam Nungshibi haina koba isai asina piriba message asina mamangda moreda leiringai matamda nungai yaifana Chaba watana leiram kiba adubu irang asidagi lanjelaklaba matungda relief camp singda awaba kaya mayuk naduna leiriba sigi awa nungai gi Yumpham Oiba music video album ni haiki masida miyamna Dhaka Production bu saugat minaduna mateng pangbina nabasu mahakna appeal tauke More de yam nungai na leram kan da hojingna relief camp da lerkan da mayok na ga wa baje miyam na tawba ya ba irang di tawre adubu sigi video sina miyam da haitare khanganing ba haitare kamaina khoisi wana lei habde kamaina war ga lai habaje adubu ngasi di release tawro matung da miyam na su haitare Manipur gi official sing amadi miyam sing na lanjin nar liba mi miyam gi mateng bangbiu studio sibu akhona paisa tan ge na tawkhiba natte tawdabu studio se hangi sina miyam da oina message oina ka apakanda mayam punna gyan ta minana bagidamukta koina sinjabani haitare Marksda break malomina se Dada Ini mati gano. Ada betamo. Sigi yung se next time tina check sim na laksil ka tam ka banine. Dada nang se juhar habaga amta kiderbo Asum na mayam na machal bo ngap shan dugum. Masigi yung masibu aso yung an ko kada batagi. Next time tina ngap seli. Next time ti juhar habaga ngap tok na basim bani. Zaman technology siya na bana concrete ka tok na tina ba matanda. Kapag ng amok na hengal adli. Next time ti strength is in the quick. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohali pumna magsibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Liver Cirrhosis and Liver Cancer Clinic for Liver Transplant. Dr. P. Balachandran Menon, a renowned liver transplant surgeon from AIG Hospitals, Hyderabad, a leading brand in gastroenterology in Asia, will be available for consultation from 3 p.m. to 5 p.m. on 14 August 2025. For pre-assessment, please consult Dr. Goldie Longjam, consultant medical gastroenterologist, from 2 p.m. to 4 p.m. Monday to Friday. For details, please contact Seizure Hospitals.
Honglakliba punsigi lambi sida araiba chaba yaba makhai sasinari. Aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairaktaba amadi kuchu kumen senghallakti. Kuding magsibu ngakthokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break itungda amuhana taram noksari. Makha tarakpa pau pizari. Lions Club of Imphal Chanura, Imphal Global, Imphal Golden Pride amadi Imphal Paradise na punasunduna Rohit Mehta Lions Quest Week ki thoramama Yaral Patal Laiba Mega Manipur School the Pangthokre. Thoramaduda Mahiroi Cha Manipuromna Saruk Yaki. Mahiroi Singh na the yektana thamba makoina mahitam lingaida lokshin bayaba phaba wakhalon kaya piki. Linthoi Ningombam MJF na Me in a Mirror Self-Awareness haiba topic ta Mahiroi Singh na punsigi mai pakpa lambi amada satpa matamda thengnagadaba kayagi maramda pungning loksing waiba yaba wafam sing thamki. Slogan writing competition amadi good behavior haiba topic ta poster making contest amadi how social and emotional learning nurtures responsible citizenship haiba timda essay writing competition amashu pangthoki. Saruk yakiba Mahiroi Singh da Lions Club ki maikaidagi participation certificate amadi che kalam sing shu khudol tamki. Manipur lengak na lambi pakthok na ba lokhalakliba khongthang asina lamlai esigi manung chana leiba khul kayagi lambi gi matai da leiba yum kayagi mioi sing leifam leitaduna koisha chatuna mi gi yumda saidangduna refugee amagum leihangadoribra haibagi asobu wahang amasu lakli. Hauzik lengak na chathariba lambi pakthokpagi thabak asiga mari leinana ngarang nongada awang leikaida mafam aduda leiba mioi kayana sinduna pawgi mifam ama pangthokre. Pawgi mifam aduda nongada awang leikaida leiba yum tara henbagi mioi sing saruk yakiba loinana mifam duda saruk yakiba moirangthem surjatna hauzik leiriba mafam asi ipaipu haktaktagi chahi pumputara marifu hena leiraklaba mafamni mafam asida leirakiba Mahaku popi kiba mapasu laikidabani hauzik mafam asida leiriba mioi sing asi ayambana nongmagi apang apangba thabak suduna leijaba mioi singni makoina haibada atai atopa lowing kolamata leite lengaksana paikhaliba lambi pakthokpagi thabak mafam kayada tawba si yamna phaba khongthang amani adubu mafam asida chahi kayagi mamangdagi mapa mapugi haktaktagi leijarakpa makhoigi oinadi aduki matik awaba mamayok nahalle haiki. Chathariba lambi pakthokpa asida makhoigi oinasu ayetpa leijade adubu hauzik mafam asida leiriba makhoigi chapchaba leifam ama hana lengak asina mafam chaba amada sinbiyu madugi matungda eviction asi tawbiyu madunatrabadi makhoigi leifam amata leite makhoigi leifam leitabana mafam asida sirabasu sigani haina phongdokhibaga loinana hiramsigi matangda mari leinaba Imphal East ki DC nasu aiba serol thajankiba leikre haiki. Sidagi koi chatlo haiba taragadi koi sarkarna karigumba mafam ama pidri hawbudi koi mafam sidagi lengdana akudum leiba natragadi koi upai leijade siba taragasa koi si mafam sidi sijagani ai masi haijaningi sarkarna ming changbiyo hujik makke mana lokthokpigragadi koi leibam songlai leite jaga amho leite koi ginena jaga sidalaini habagi koi yarefam jaga thufam jaga kaimbo leijade yarga di sarkarna koi gi jaga si khara yengbiraga koi leifam leitri phawdi mafam khara sinbiduna kanbiyu ana hajaningi Hauzik loisilakpada maruoiba paw amuka hana pizari. Reserve Forest area the Kanglon Kaina Tongan ba structure sing sajanduna leiriba sing mathakda Forest Department a drive sathakre. Hauzik fabagi wenadi ISTV news matang sida tension jari. Ireng tabiri ba punamakku amuka hana korumjari.